ngasidagi mafam kaya da khongjang sangsinba hokre kholau kaya laukre NDF na makhoi yauna sarkar na lawba warep amabu semjin sasin bani haina phongdorak labani na khudakta sarkar asidagi withdraw tawgadabani haina MPP ki president oinam Jugindro na haikre Miyamgi kudong chanabagidama quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Imphal Simon Kaising na phongdokre amade lamda masigi youth singna north east pumbagi manungda khwaidigi talent leiba helli haina Manipur University ki administrator general singna singthakre Times of Manipur News Meng Daviri Bapunangpu Elizabeth na Taramnong Chari Housing Miam da Pau Sandok na Pizari Bharat Sarkar amasung NSCN IM ani ki marakta lisang sina chatharakhiba santi ki wari ki warushin ama tha asigi kunthra mathoi fawbada aroiba warushin ama lakadoriba sina Manipur ki saktam da akaiba pirakpa yai haibagi chingnaba leibadagi tongan ba civil society organization mangana punduna semkhiba kokomi na ngasidagi hauna October kunthra mathoi fawba khongjang kaya leptana changsinaba lauthokraba matungda ngasi ahanba numittagi Mahiroi amadi Mairapaibi singna khongjang sangsinkhre Poirei Leimarol apunba Mairapaibi Manipur na sinduna Khuyathong crossing da miyamgi oiba wakan mifam ama pangthokre wakan mifam aduga mari leinana Poirei Leimarol gi president Longjam Memchobi na haikibada Bharat Sarkar amadi NSCN IM anigi marakta chathariba santi gi wari sariba sina yumlo nariba state singda akaiba natraga saktam mangba yaba thosal amata Bharat Sarkar na sinbigano Maihorol dagi hauna furup kayana nungsi chanana khundaduna leiminaraklaba furup singi marakta nungainadana tawbigano Karigumba waroshin asina Manipur gi interest kaiba yaba thabak tawraklabade koko mina tumina yengduna leiroi haina mak naikhi Kunthra ma to isgi manungda Manipur saktam kaiba yaroi haiba wapam je akoi gi iramdam asigi MLA chief minister yauna sengdokpam thoi natragadi akoi karigumba Baro sakana kaiguma machida thugaiba yaba Manipur saktam kaiba yaba yaura gadi akoi Manipur da laiba civil rights organization kokomi gi matung ina akoi akan ba khongjang sangsan na bai damakta koi ngasi su ima oregi ima singi lup singa akoi ngasi Manipur da laiba koi orei laimaron gi lup khuding makal loina na akan ba khongjang changsan ngani Nungthilgi pung ama rom tarakpa matamda police ki kangbu laktuna wakan mifam adu thugaikhi maduda khongjang sangsinba Imaibel Singha police ka akanba mongda muknakhi police ki thawong adu bu Mairapaibi Singna pendaba phongdokhi Nakalamaromda miyamgi khongjang asibu sawaladuna Johnstone Higher Secondary School gi mahiroi singnasu school gi keta tholakduna kholau kya laukhi Students Union ki Social and Culture Secretary Khetramayum Dizen na hakibada NSCN IM themnaba honabada Manipur na usin oiba yaroi kanglo furup naiba mawongda chatharakliba India gi thawong yaningde waroshin pubira o wakaidi pubira kanu haina mahak naikhi Manipur gi ngamkhai amadi apunbagi Manipur gi apunbagi saktam sokpa yaroi amadi akhoi mathong chadaba thawong asigi mayokta Manipur praja miyamna sangchalakba khongjang khudingmakta akhoju Manipur gi mahiroi amoina saruk yagani Manipur bu machet thugaina bo honariba NSCN IM group bu themna bo honabada Manipur ka helakpa yaba India government na thorang lawraklabade mamangda thokiba thongdoktagi hena achoba thongdok thokloi haininga leite haina kokomi gi Makhada fam kiba wakat mifam amada Kangla mai gi president Lerik Leimana phongdokre Manipur da kai na bo honarakpa khoi gi furup masen dal tim nungsi sanana sahi lisang sinna sahi lising kaya leira aba puari leijaraba ningthau palam balaiba oiba suma Manipuri bu machet India government na thugai na bo honarakpa kana go furup ama themle bo honarakpa da ai khoi Manipur da leiba mipong khuding mangna ai khoi thawai yauna tunggi tamakta Manipur kai da na bagdimukta khongjang kaya sangsala ani
अमरोमदा थौदा बाबोक लेकाई मैरा लुपनसु कोकोमी की मखादा कैसामपा थौदा बाबोक लेकाईदा पिस्तो की मतंगदा चेक्सिन मिफम फमख्रे मिफम अदुदा सरुक याकिबा मैरा लुप की एडवाइजर सोराइसम शांति लेमना नगा पिस्तो की मतंगदा मणिपुर सोकपा यारोय हाइबगी पल अदु थिंबियो मैहोरोलदगी हौना अथौबा कया नांगाक्तुना लाक्लिबा लमदम असिदा एमएलए हुंफुना मियामगीदमक खलगा मणिपुर कायबा यारोय हाइबगी फिरेप अदु लोबियु हाइना महाकना हाइखी ngasi oiriba MLA humpu asina isagi phamase thadok piraka chongthopi matam oire habase akoi tasinga thamjeningi aduna akoi kokoi mina sanghilak palaiba ki oiba iramdam kanana bagi asuguma tonga ba isu kaya da akoi hariba akoi lekai asina akoi hanba laitana akoi gi hakjang da angang ba ina cheliba makhai iramdam gi damakta akoi thawai khobak ta hapno hotnagani habase masi akoi haijeningi कोकोमी की मिथियंग मखादा नुपी समाज समदि कोनुंग लेका यूथ डेवलपमेंट क्लब ना मपुंग ओइबा थौदांग लौदुना माइकै अदोमगी मियामनसु वांखै कोनुंग लेकाई दा खोंजंग संगसिनखि वाखत खोंजंग अदुदा मणिपुर की अपुनबगी सक्तम कायबा यारोय इंडिया ना कांगलुप लाइबा थौसल तौबा यारोय मणिपुर की MLA सिंह दिल्ली दा चलु MLA हुंफु नरोल चुम्मु फिरेप लेपु अमदि इंडिया ना मणिपुर थुगाइगनु वारोशिन पुरउ वकाई पुरकनु हाइना इबा पोस्टर सिंह थेटखि सरकार NSN IM के अनेक शांति की वारी सार्वदा मणिपुर के अपुन सत्तम कायबे यारोय इंडिया न कालुप नाइबा थौसिन तौबो यारोय मणिपुर के MLA सिंह दिल्ली दा चलो MLA हुंपु नरोन चुमु फिरेप लेपु इंडिया न मणिपुर थुगागनु अमदि वारोसिन पुरो अमसु वाकाई दु पुबिरकनु हाइबो मेसेज असे पीनबि दबक्ता कोइ ngasi सीट इम्पोर्ट असे पांथोक जबाने खोंजंग असिमक फुमलो दसु ऑल फुमलो नुपी लुप अमदि मैत्रबाग क्लब न सिंधुना वाकत मिफम चथखि फ्रेमवर्क एग्रीमेंट की वारोशिंदा मणिपुर की इंटीग्रिटी सोकपा यारोय हाइबा बैनर थेतुना चथखिबा वाकत मिफम अदुदा माइकै अदोमगी मियाम अमदि मैरा पाइबी सिंगना सरुक याखि लमांगदोंग अपुनबा नुपी लुप लमांगदोंग इमा कैथल डेवलपमेंट कमिटी नसु कोकोमी की मिटिंग मखादा बिसेमपुर बाजार दा खोंजंग संगसिनखि खोंजंग अदुदा कैथल फंबी इमा सिंगना ngasi नोमगी ओइना सिंथा लेपतुना सरुक याखि चेरक सिदा खुराई केंद्र की तोंगान तोंगान बा लुप सिंह पुंदुना सेमखिबा कोऑर्डिनेटिंग बॉडी खुराई न सिंधुना ngasi संगीत कला संगम हॉल खुराई लमलोंगदा अपुनबा मिफम अमा पांगथोक्तुना चथरिबा नागा शांति की वारी असिगी वारोशिन पुरकपा मतमदा मणिपुर की अपुनबा की सक्तम अमदि ngमखैदा अकाइबा पिबा यारोय हाइबगी फिरेप लौरे हाइना कोऑर्डिनेटिंग बॉडी खुराई की चेरोल अमना हाइरकली चेरक सिदा ngasi नोंथिल मणिपुर की गवर्नर नासमा हेप्तुलाना हौजिक लमदा मसिगी मियामना नुंगनांगबा लेरिबा अमदि मियामना चंगसिलिबा खोंजंग असिदा पामदबा थौदोक सिंह थोक्तनबा मणिपुर पुलिस की DGP LM खाउते अमदि मणिपुर की चीफ सेक्रेटरी सुरेश बाबू कौदुना लौखतपा याबा चेक्सिन थौरांग सिंह लौखनबा वा तानखरे हाइरि पाउगी मरता नते मब्रेम लौजरी Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasimak lengsin birau Prabhavati Handloom. Moirang khom sawgaizam lairak machin natraga aikoi gi phone number 6909126615 natraga 700580023 da call tawirau. Prabhavati Handloom. ब्रेक की मतुंग दा तराम नौचरी ngasi jiribam की बाबूपरा दा लैबा जिरी इमा मैरापाइबी अपुनबा लुप की ऑफिस जिरीबाम दा लैबा CSO मैरापाइबी सिंह अमदि स्टूडेंट्स ऑर्गेनाइजेशन सिंह पुलगा मिफम अमा पांगथोखरै मिफम अदु पांगथोखलबा तुंगदा कोऑर्डिनेटिंग कमिटी जिरीबाम ऑन मणिपुर इंटीग्रिटी हाइबा कमिटी अमा सेमखिबगा लोइनना थौ पुगदबा सिंह खनख्रै कमिटी अदुगी कोऑर्डिनेटर ओइना खनख्रबा वाई संजीव सिंहना ngasi semliba कमिटी asi मणिपुर की ngमखै कायबा यारोय हाइबा कमिटी अमनि हौजिक मणिपुर दा ओरकलिबा मियामना मिपाइनरिबा asi इंडिया गवर्नमेंट अमदि NSCN IM अनिगी मरकता पीसोग असिगी वारोशिन पुरकपा मतमदा मणिपुर की ओइबा इंटरेस्ट अमता सोकपा यारोय करिगुंबा मणिपुर की इंटरेस्ट सोकपा याबा थबक तौरकपा तारबदे कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी की मखादा संगसनबा याबा डेमोक्रेटिक ओइबा खोंजंग कयामा संगसिलकनी हाइना फोंदोखी ngasi se jiri bamda lai riba tongan tongan ba
सिविल सोसाइटी ऑर्गेनाइजेशन मायरा पाइबी छात्र सिंह लुक के ओइबा अपुनबा मिफम ngasi jiri bam da leiriba jiri ima मायरा पाइ अखोई की जिम्पाल की ऑफिस ता ngasi अपुनबा के मिफम The Naga People's Front na mapungoiba thodang lauduna ngasi Kohima da leiba party asigi central office ta pangthokrai mifam aduda legislature wing core committee senior leaders amadi frontal wing gi leaders sing saruk yakhe mifam aduna Naga Santi gi waroshin ama purakadoriba sigi matangda kupna khanakrai mifam aduna kari karamba warep sing laukhibage haiba du chapchana khangba ngamdri Sarkar paibada yauduna khudong chawa kaya fangliba Naga People's Front NPF na makhoi yauna sarkar na loba warip amabu semjin sajin bani haina fongdoklaklabani na khudakta sarkar asidagi withdraw tawgadabani sarkar asina su party asibu sasandagi logthokadabani haina Manipur People Party MPP gi president Oinam Jugindro na fongdokrai wafam asi ngasi polo ground maningda leiba MPP gi office ta pangthokpa pawgi mifam amada fongdokhibani Manipur Pradesh Trinamool Congress Committee Democratic Bharatiya Samaj Party DVSP RSP NCP gi luchingba kayasu pawgi mifam aduda saruk yakhi President O Jugindro na makha taraduna state asigi territorial integrity gi wafam da MPP na lising amaga chamapan ga marifutara manga gi mamangdagi stand tawduna lakle party gi election agenda fawba oiduna state asigi apunba gi saktam kaidana ba khonakhibani Bharat Sarkar amadi NSCN IM gi santi gi wari gi waroshin purakna ba khonabasidi MPP na taramna oi adubu state asigi apunba gi saktam kaihanna ba khonabadi party na kaidonungda yaba ngamloi Ngarang all political party ki mifam da NPF ki working president Robert Maram na mifam aduda fongdokhiba wafam angak popo e NPF ki mihuna ayaba piduna puna lokhiba warip adubo ngasi NPF na semjin sajin bani haina press statement tholakpasi angak popo e wafam asi NPF na khudakta handokpaga loinana sarkar dagi withdraw tawgadabani paliba sarkar asina su miyam gi mayokta leiriba NPF asi sarkar dagi lokthokadabani haikhi amang belite ngangjasnu haidin leibani adubu Manipur party na sigumbu tanja si yokselapo gandadi akoi tumin ni thopu yaraktre leiba amgi si minister yauna lorpo ware aduda sei Manipur ki territorial integrity kaibe yaroi karigum makhal gi Manipur da Naga Territorial Council gumba Supra State gumba Getan Nagaling Museum Yaroi had no war at Domabu, Simpson Sazermani, Hivo Posemsi, Moko Handuk, Haningi. MPP na General Secretary Oriba H. Jita Sena Hakibada Ngarang Pangtokiba all political party ki mifamda NPF ki oina working president Oibani Haiba Robert Maram Kauba Amasaruk Yakhe Magi party ki wafam thamlakpada NPF ki oina di makhoi yamna ware yaragadi IM na haiba wafam masada ya krasi haiba wafam fawba thamlakhe wafam adu atopa party ki luchingba singna yaningdaba wafam sing thamlakhe mifam adu na ayaba pikhiba matamda NPF ki oina su ayaba pikhraga ngasina minamba wangang amangang lakpasi angak popo e thawo ngasina NPF na mamai ani longi haibasi mayek sengna ta e haikhe agreement maram markanda ekhoi mamangda ekhoi gi government of India na pikhiba statement leire Bharat Sarkar na Naga sing da pan Naga culture body amadi autonomous council sem bada ya pire hagre Naga gi flag tongan ba Naga constitution tongana talak badudi aroi bawani mamang da moina omga thamma pot mayam yauri masigi posting ji India government amadi NSN IM na loan na loktuna kan da Manipur kai ya thok tor kadra habagi represent ni khoi lejari se aduna ngasi mak ekhoi ngarang gi all political party ki meeting da loki wore ki matungina ekhoi party khuding mana yana ki wore tu ki matungina ngasi ekhoi drafting committee ma semre MPP yaujari adui drafting committee de koi tangai phadana Manipur shok tana ba madi Manipur shok pu yaroi da ba ore myam tasan lakan de koi mai nam concern union minister da madi prime minister koi che thana koi plan tawjari Manipur People's Party sarkar kairak pai dana Manipur sem na lakchara ba Manipur People's Party ma Manipur da sasan tawraga lei political party moine leijari haba si kaubi da phai haba si thamjage masina koi gi NSN IM madi NPF ko mode koi na warning tawjabani haba si thamjaraga Manipur kai dana honhan biyo Manipur kai na basilak taragadi mado koi MPP na ekoi lema thare
ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯀꯟꯚꯤꯅꯔ ꯗꯣꯛꯇꯔ ꯇꯤ.ꯑꯩꯆ. ꯏꯅꯥꯎꯆꯥꯅ MLA ꯍꯨꯝꯐꯨ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯒꯦ, ꯄꯥꯔꯇꯤ ꯀꯌꯥꯒꯤ ꯃꯤꯐꯝꯗ NPFꯅ ꯁꯔꯨꯛ ꯌꯥꯔꯒ ꯑꯣꯏꯗꯕ ꯉꯥꯡꯕꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯊꯤꯛ ꯈꯪꯗꯕ ꯃꯥꯜꯂꯤ, NPF ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯄꯥꯏꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯂꯤꯕ ꯄꯥꯔꯇꯤ ꯑꯃꯅꯤ, ꯁꯔꯀꯥꯔꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯐꯣꯡꯅ ꯁꯤꯡꯅꯔꯛꯄꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯍꯥꯏꯈꯤ꯫ ꯅ ꯊꯝꯃꯦ ꯍꯥꯏꯔꯀꯥꯟꯗ MLA ꯍꯨꯝꯐꯨꯁꯤꯅ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯇꯧꯗꯗꯅ ꯍꯧꯖꯤꯛ ꯍꯥꯏꯕꯨꯡ ꯇꯧꯅ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯅ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ N. ꯕꯤꯔꯦꯟꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ DBSP Manipur State ki President CH Premchandra na hakibada ngarang party kaya gi mifamda NPF na fongdokliba wafam asi state asigi miyam gi mayoktani NPF yauna lawkiba warep amabu nongalaga semjin sajin bani haina tholakpasi sarkar asina lumna lobiyo party asina su state asigi integrity gi wafamda kaidaunungda yasinaba tawroi haki Karigumba lamsang chatpada gari yaraktaba tholakpada sembagi khudong chadaba lakpada koknaba quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Imphal East Simon Kaiseng na phongdokrai wafam asi ngasi ISBT da pangthokpa Asok Leyland bus Link Smart 42 Plus D seater amade Asok Leyland quick service vehicle launch tobagi thoramda phongdokhebani Lamjingba Motors na sinduna pangtokpa launch tobagi thoram aduda Lamjingba Motors ki managing director Wycombe Herozid, general manager Yumnam Roman amade Lamjingba Times ki chief editor H Achauba Sarma su saruk yakhe gari ani adu launch tobaga loinana DTO Imphal East Simon Kaising na makha taraduna Anoba makal ki set nifu nithoi oiba bus sama ngasi set asigi miyamda Lamjingba Motors na khudol tamba amade lambida gari yaraktaba matamda machak suna yauraba semnaba gari makal ama miyam gidamak thambasi yamna fai masina gari yaraktaba gi awaba leibadu kokpa ngamlagani Lamjingba Motors na Asok Leyland gi oiba anoba makal gi gari kaya miyamda fanghanba si thagat ingai ni haki Lamjingba kanona finance puthoiba Asok Leyland 42 seated adu 42 seated se ai modati Manipur level lambi thong chingman gi haragadi turning da kai yamna convenient over adu yam comfortable over the gari ne ane lojai ti Lamjingba smai thorei ba atei di thorpa mayam ningje ai modati yam masi thagan ngai ni maramdi Manipur si pik lamni aduga lairaba state mani masida thau phangdaba angang sada leire su hero mayam leiri moide at least yam khara magai di khitang di orsu mateng bamangani haibse ai really I appreciate Lamjingba Motors ki general manager Yumnam Roman na hakibda fire alarm yawba anoba bus makal asi set asigi oinadi ahanbani set nifu nithoi oiba gari makal asi mapangal yamna kanba oibada natana sizinabada nungaiba makal gi gari ni amaromda quick service vehicle asisu Asok Leyland gi oiba gari sing mafam amada hekta yaraktaba matamda sembagi khudong chawa leigani darkar oba machak sing suna yaurba quick service ki gari asina yaraktaba mafam adu fawba changsinduna sembagi khudong chawa lei haki ado plus ida yam chatina attractive oiba porama hana yawdo pot amana emergency fire alarm yawri sigi posi mayamda hajik till that hajibukta kanamtu yawdri adu but still hajik akhoi si gari sida anobo ina mechanism ina hakole adu masigi gari si sing oigara amoigara dum fajana dum sinabi yaba gari ni quick service si actually akhoi samna habda si akhoina in billion lakpani adagi lakpasi da kamai to geda mayamda gari rakta matamda sing le rakta yawi aduga yam jaga chado jaga lakpi yawi ko aduda akhoina masigi sina provide torokanda jaga di yongna ba thokdin jaraga akhoina service tokjabani ado haiba quick service si akhoi samna habda workshop ma full equipment yarabani si Kuntra Humdoi Rakshuba Manipur University Inter College Youth Festival Lising ni Taramapan ngasi Manipur University gi Centenary Hall da hawdokrai thasigi kun manga fawba namit humni chupna chathagadaba Youth Festival adu hawdokpagi thoramda saruk yakiba Manipur University gi Administrator General Singna lamdamasigi youth singna North East Pumbagi manungda khwaidagi talent leiba heli sports da khaktana tana art and culture education amasung entrepreneurship ki field kaya dasu university asina chahi khudingi sinduna Pangthokliba Youth Festival asinasu achoba platform ama piri haki. My own experience has been that the boys and girls, the youth
of Manipur has been the best in Northeast. Why I say best is, I have seen it in the field of sports, in the field of art and culture, in the field of education. I am happy that the MUSU is organizing this youth festival and giving opportunity to all our boys and girls to show their talent. We in the university, we will support this festival with all the assistance which we can give. And I wish the festival and the MUSU and their representatives the best of luck. Paugi Martha Nate Mabre Amam Lozari. Hey Lola, nang phone yaw bra? Yaw eh. Lang jing mo kep kau ne, apang? Ai kau tu re. Manipur ya han ba 24/7 service oiriba lamjing ba kep service namyang gi seva tawjari. Manipur की district सिंग अमदी मपाल लम सिंग लोइना लुहोंग अमदी अतै थौदोक सिंग गिसु discount पिजरी निंगोल चाकौ बगी दमक अखन्नबा आवर पैकेज discount पिजरी ngasimak book तौबियु हेना अकुप मरोल की दमक लमजिंग ब केप सर्विस नागामपाल रिम्स रोड निया निताइनंद टेंपल Welcome to Times of Manipur. This is Haripriya Chongrang giving you news in Hana fanglamba kangla food ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahau yingbi kangla break himatung da taram nong chari makhataw pau pizari Development and Protection United Voluntary Organization DUVPO Nambol amadi Nambol apunba nupi lupna mayay kaba ni sagi mayokta sangsilakpa khongjang gi saruk ama oina Nambol gi tungan ba mafam kaya dagi fagalaba yungong liter chanirom mai thaduna manghankhrai Ngarang Nambol Bazar da fagalaba yungong sing mai thaduna manghankhiba duga mari leinana DUVPO Nambol gi President Taurem Khaba Khumana lamdam masida inkhalakliba naha kaya maya kaba chinjaki ipakta takhigadabadagi kannaba honaba sida organization sing amadi miyamna punna mateng pangbiu haiki som jalur hai hanto hari ba khongjang asi khoi makhata na akoi sanchin thigani loinana kunai si kandabya di haibagi mayonda akoi khongthang asi haugi yamna kanna sanchin lai phongkya da akoina khungang khoi laikai da akoina sang chatpa matamda laikai gi lady ba club organization sing aduga maya pabi cecil sing achu akoina mangjongna na hanana akoi si piduna khangan khaba adugi matungina koina lakpa drive lakpa matamda Mapung phana mateng pangmina duna akhoi khusamna duna hariba khongyang ase mai pangna muktang kunai si kan ba phone mina si Thobal Police na alada amadi anjuman gi thomi singi matenga loinana ngarang numidang pung 10 rom tarakpada drug chaba amadi yonba mioi ahum ga konana yamlaba drug ki polam sing fagat khrei ahan ba drug chaba chingjau mamang dagi pushum MD achobagi machanupa pushum MD Ali chahi kun mayumdagi fakhi mangondagi SP guli yangkhai fangki kona Ali na haidorak padagi lilong dam makhadagi drug yonba dam mathakdagi
Pusham Salaudin gi machanupa Pusham Salman Hussain chahi kuntaret amadi Lilong Chingkham makhadagi Leikhidraba Khulakpam Nizamuddin gi machanupa Khulakpam Sarif Khan chahi kunithoi fagatki Makhatana makhoi gi machindagi Lilong Haroibe Mayai Lekaidagi Habibur Rahman gi machanupa chahi kuntra manga suraba Akhtar Hussain gi mayumdagi SP Guli Lising Tara Marika Chamaga Tara Humdoi Cough syrup bottle Marifutara Mapan amasung heroin number 4 gram Tara nithoi fagatki Adubo Akhtar Hussain di nanthokuna chen kre hairi. Amaromda ngarang numidang pung taret makhairom taba matamda Yumkhaibam Athletic Development Association Yada Khergaw Yumkhaibam Imphaliski Thaumi Singna Kairao Auto Parking da Chathakhiba Thiba Humbagi Thabakta Mioi Ama SP tablet piece Chamaga Nifu Amadi number 4 gram manga ka konana fare Faraba Polam Sing adu Miyamangda Mai Thaduna Manghankre Chathakhiba Khongjang aduda Imphal East District Police ki matam chana pau pirabasu matam chana laktabadagi khoisau naraba miyamna fagalaba polam sing adu mai thaduna manghan khre hairi Mayai kaba nisagi mayokta jangsilakpa khongjang gi saruk ama oina pasoi langjing gi CRPF camp ki akoibada chathakhiba khongjangda mairapabi singna yungang amadi yungau kaya fagalaba matungda thugaiduna manghan khre Diwali kumhai gi mangoinana Thangmaiban Kendra gi akoiba mafam singda Diwali sanaba thingnaba Thangmaiban United Club na changsilakhiba khongjang gi saruk ama oina Kendra asigi tongan ba mafam singda chathakhiba drive ta fagalaba Diwali maru amadi Layum Singh Club ki member singna Imphal West District Police ki SP da khusina krai panba yabadi mamang da sufagalaba Diwali maru amadi Layum Singh Police ta khusina ba laikhrabani Akaknaba pau fongbadagi Imphal East Commando amadi taruk shiba Assam Rifles ki apunba kangbu amana Khurai Ningthaubungda leiba Oil Pump manaktagi aina thingkraba Pripa ki mioi ama faraba mioi adugi maming Irungbam Inaungcha Maitei chahi nifu nithoi sure Thoubal Dam Police Station manung chanba itham mamang lekaidagi Irungbam Girani Maitei ki machanupani mahak makha taba wahang pahong taunaba Porampat Police Station da sinakrai Che chang yaudana India da naronda changlakpadagi Rajasthan Police na faraba matung jail da chahi taret makhai leiraba matung da mahaki fadok matam loraduna Rajasthan Police na Myanmar Authority da sinanabagi damakta more da purakhiba Rohingya Muslim MD Fayaz Ahmad chahi nifu taret apokpa MD Sahid Ahmad Certificate of Identity yaraktabadagi Myanmar Immigration Official singna low haiba yarakhidrei mahakpo ngasi ayuk Myanmar Authority da sinanabagi damak moregi Immigration Officer oriba SDPO L Megavarna More Police OC Letkohau Baifai amade Rajasthan Police sing yauna More Gate number 1 romda leiriba India Myanmar Iron Bridge ki Myanmar Immigration da sinanaba pubada Certificate of Identity yaraktabadagi Myanmar Immigration Official singna low haiba yarakhidrei Masigi matungda amuk hana fadok adu More Police Station da thamkhrei Ngasi nungthil More Police Station gi manung chanba El Jawjang Village ki waiting shed manakta bomb oigani haina chingnaba posakama lerambadagi miyamna mipainaba poknakhrai khudakta Assam Rifles ki kangbuna changsinduna yengsinbagi thabak chathakre hairi Thasi Kunmathoida Imphal da leiba DGM office da memorandum pisinba changbada CAF and PD Welfare Association ki advisor Kavita Chanu da DGM na life attempt torapabu yaningte mahapu lo ki oiba ahakpa chairak pigadabani haibana CAF and PD Welfare Association member Huirem Memita Devi na haikhrei Jiribam ki Hillgard Community Hall da pangthokiba Paumi Singa unabadu da saruk yakiba Mayang Lambam Ibemcha Devina Jiribam ki FCI da thabak sujariba lever singi imung manung ase makhoina piriba thagi lupa lising ania sina imung manung puna bahonabada yamna awaba ma oire maram aduna mari lainaba department na athuba matamda meeting changbiduna lever singi imung manung na thengnariba awaba se kokhan biu haina su phongdokhe lever singi mama ama oiriba Konjengbam Binda Sakhi Devi nasu macha singna wana thabak subadi asum chatli adubu imung manungi lehoriba nupi angang singna de paisa pusalaktabadagi awaba amadi angang singi school fees thiba ngamdaba asi yengba ngamtre maram aduna hauzik paliba lengak na meeting changbiu haiki Yadrene bungo khojine khangju khangde anju oiramina ne isa singisina ne thabak subani duna na chati duma chatli mai nupi ngang na sune
पैसा पुसलते हुजी चाको मतम जु जौरे इंगांगी पैसा पिनिंगाई सु लेते स्कूल के पैसा पिनिंगाई सु लेते अखोई जिना ताबदे याम वारे अखोइना मतेंग पीबा सु ngamde अदुबो तौइबा सरकार सिना करी कनो तौदना असिना खरा मामाई ओनसनबिराजी इमाओइ थमोइ सिसु नुंगाइगदबनी ने बुंगो पाउगी मरथना तेम ब्रे अमा मुलौसरी निंगोल सिंगी अखनब कुमई निंगोल चाकौबना लाकपदा धमाबती एम्पोरियम ना अक्टोबर 19 फाउबा चादा 19 डिस्काउंट पिजरी अककनब मतम खक्तमक पिजब डिस्काउंट ने निंगोल सिंगी मखल कयागी फिगे वांखै फी रानी फी ब्लाउज टॉप्स फी फनेक न चिंबा मखल सुना फंगबिरगनी ngasi maglengsem biraksi Dhamabati Emporium Ghari Makhalekai near Pakang Baford. Contact number 7085186485 natraga 7005946596. Break matung da taram nau chari Imphal ki Masjid Road ki mayok nabada nauna saba Nur Jewelry Store ngasi Wawagai Kendra ki MLA MD Fazur Rahim na Maikum hangdoktuna miyamda sinakrai thoram aduga mari lainana MLA Fazur Rahimna hangdokliba jewelry store asina lamdam asiki summit londa chawna mateng pangbada natana kanaba kaya piba ngamlagani amaromda paumi singna hangba wahang amaki paukhum piraduna MLA na furup kayana leminariba lamdam asda furup masalgi marakta nungsinabagi mari chesin handuna nungsi chanana leminaba mathok tai haki masde as a politician when I Manipur si jati khuding magna कोई खुंदा मिनबा अदुगुंबा कोई सिदा मै जामना चावना लेरिसी कोई मैतै नि अदु लेरिबा कोई ट्राइबेंदा कोई ग्रुप अनि थोए नागा हाइबा मा कुकी हाइबा मा अदु कोई मुस्लिम का सुमेना कोई खुंदा मिनबने अदु मसी कोई जाति मानना नुसी चानना लेमिनबा सु पामी मसिदा अमगा कोई माइ माइगी फुरुप की अखोई लेरिबा अखोई लम तोंगान तोंगान कुकी की तौजरगे हेरबा नगासु नगा की तौजगे हेरबा अदगी मुस्लिम सु तौजगे हेरप लागदी अखोई मणिपुर से करी ओइबा तागे अदुनदी अखोई मणिपुर काइबा यादे हाइबसे एज ए पॉलिटिशियन अम ओइना मियाम की सेवा तौबा अम ओइना मसे अखोई हानदगिसु लाउदुना लाई हाइदुना लाई अदुगा अखोई मसी नुक्सी चानना अखोई मणिपुर काइबा यारोय अखोई मणिपुर अम खक्तनी चिंग तम अखोई चिलिनाव हिंदू मुस्लिम जाति पुनम अखोई अम खक्तनी Iraipak supermarket haina mingthonba grocery dukan ama ngasi Kekrupa North AO sida hangdokrai hangdokiba thoram aduga mari lainana Iraipak ki CMD MD Sirajuddin Sheikh na ngasi hangdokliba supermarket asina lamdam asigi miyamda chawna kana bakaya piba ngamlagani supermarket asida wholesale amadi retail animaki khudong chaba do fangani haiki akhoi se akhoi ki FMGC yamna fast moving consumer items haibetai सिगुम्बा अखोगी नोंगमदा चंगदबा यादरबा इमुंग अमदा अमदे अखोगी लाइफता चंगदबा यादरबा पोशाक सिंगदो अखोई मखन सुना फंगनबगी अदुमैना अखोइना थौरांगजबा अदुगुम्बा अखोई कलेक्शन की कनोमनी ngasi ayu pung 10 makhairom tarakpa adwaida Sagolban Salam Laikai da leiba electric transformer ama khanghaudana mai horakpadagi lamdam adom ki miyam nami paiba poknakrai amaromda chaliba chahi asida Manipur University manungda su transformer mai horakpagi thaudo asi thokpa laikhrabani tungda asigumba mipainingai oiba thaudok sing asi thoktanaba mari leinaba authority na midyeng changhaningbagi apamba phongdoknarakli Assam ki Hosai Civil District Headquarter Sankardev Nagar da leiba Srimanta Sankardev Krishi Vikas Kendra amadi Manipur Kala Kristi Kendra anina sinduna Maitei Nat ki oiba jagoi gi workshop ama pangthokrai tha asigi tara tarukta hauduna numit 8 ni chupna chathakiba workshop aduda puna mahiroi yangkhai ni thoina saruk yakhe ningsing bayai Assam ki Hosai District da leiba Manipur Kala Kristi Kendra na lingkhat khibadagi hauduna Maitei Nat pu kannaba chawkhatnaba amasung sandoknaba thabak thoram kaya lepalaitana pangthoktuna lakli Mabukta thang na thilambadagi miyoi ama soktuna North AO sida leiba Ras Medicity da aruba fibam da laikat na kray taudo aduda chenariba miyoi miyam na faraba matung Irinbung Police Station da sinakray taudo asi nahanumidang pung 9 makhairom taba matamda kongba irong da thokibani soktuna laikat na riba miyoi adu laikai adumaktadagi athokpam Kalam Joy chahi kuntra mari apokpa leikhidraba kalachan kawi mahapu thang na thilamliba miyoi aduna basikhong
माइमोम लेरक्तगी सोइबम अमुबा चाही हुंफु अपोकपा लेखिद्रबा थंबालंगौ कौवी हाइरी लेबा असिगी मफम खुदिंगदा पांथोकनबगुम थौबाल डिस्ट्रिक्टसु नेशनल वॉलंटरी ब्लड डोनेशन डे 2018 की पालन थौरम डिस्ट्रिक्ट हेल्थ सोसाइटी थौबाल एसोसिएशन ऑफ वॉलंटरी ब्लड डोनर्स मणिपुर थौबाल डिस्ट्रिक्ट अमदे ब्लड बैंक एंड ट्रांसफ्यूजन यूनिट डिस्ट्रिक्ट हॉस्पिटल थौबाल अहुमना सिंदुना ngasi DC complex थौबाल दा लेबा काउंटिंग हॉल दा पांथोकरै थौरम अदुदा CMO थौबाल डॉक्टर N जयंतकुमार सिंह अमदे SP थौबाल डॉक्टर S इबोमचा प्रेसिडेंट मेंबर सिंह ओइना सरुक याखी पालन नुमित असिगा मरी लेनना वॉलंटरी ब्लड डोनर एसोसिएशन की मियोई सिंगना खोंगचत अमा चखिबगा लोइनना लेमना ई दान तोखी थौरम अदुदा वांगांगलदुना SP इबोमचाना लमदम असिदा लेरिबा ई की अवातपा सिंग असि मेंशनबा अखोइगी मरक मांगख्रगदबा ई सिंग पिथोक्तुना ई फंगदबगी अवातपा मायोकनरिबा मियोई सिंगी मतेंग पांगसी अखोइ खुदिमकना ई पीबगी हाइनबी थमसी लोइनना मियोइबगी पुंसी कंसी हाइबा वाफम सिंग SP इबोमचाना फोंदोखी ब्लड कैंसर को मनावा सुमा तोरपदि लेप लेतना फैदी से कापकदोइ दरकार होइदनि अदगी मखैदा ओली अखोइगी मही ओइदि कापसदपदि अखोइ पेक तोरबा अखोइगी तोंगान सेमबा इगेसु ले तुम कामु सु कापकदोइ अदुने ई किबसि अखोइ मागी मी ओइ तुसिदा यापनिबा यागरे अदुना EPC मियोइ बकन बलना अखोइ सिसापसि हाबसि थमगा हानगी मिनिस्टर ओरंबा MPCC की मेंबर M ओकेंद्रोबो मणिपुर प्रदेश कांग्रेस कमिटी की नौना प्रेसिडेंट ओइना थौपुनब खनख्रै ऑल इंडिया कांग्रेस कमिटी की जनरल सेक्रेटरी KC वेणुगोपाल ngasi थोखिबा चेरोल अमना ओकेंद्रोबो प्रेसिडेंट ओइना खनखिबनी पाकिस्तान की लानमी सिंह यानखिबा सीजफायर की वाफम थुगाइदुना भारत की ngमखैदा नोंमै अमदि मिसाइल कापसिलकपा लेप्ट्री पाकिस्तान की लानमी सिंह जम्मू एंड कश्मीर की पुंछ डिस्ट्रिक्ट की LOC दा कापसिलकपा एंटी टैंक गाइडेड मिसाइल सेल अनि कापसिलखरै अदुबु लाइबक फबदगे मिसाइल सेल अनि दु पोखाइखिदे तुंगदा इंडिया आर्मी की इंजीनियर सिंह असोय अंगाम यावदना डिफ्यूज तौखरे हाइरी जिरीबाम की उचाथोल न्यू लाइफ एकेडमी स्कूल की कुनहुमदोशुबा एनुअल स्पोर्ट्स मीट 2018 ngasi अयुक्तगी मास पास कंटिजेंट कयाना सरुक यादुना हौदोखरै थौरम अदुदा प्रेमजित हुइद्रोम CO 87 BNCRPF उचाथोलना चीफ गेस्ट ATS मनी सिंह प्रिंसिपल न्यू लाइफ एकेडमी उचाथोलना प्रेसिडेंट लोइनना हॉब्सन जेमेक एडमिनिस्ट्रेटर न्यू लाइफ एकेडमी ना गेस्ट ऑफ ऑनर ओइखे थौरम अदुगा मरी लेनना स्कूल अदुकी प्रिंसिपल ATS मनी ना न्यू लाइफ एकेडमी स्कूल असिगी स्पोर्ट्स नुमित हुमनी चथगनी महिरोई सिंहबु मसा मऊ फना थमनबा अमदि साना खोनबबु योखतनबा पांदमदा पांथोकपनी हाइखि ngasi nungtil phone kiba pauche singda kari kari maru pau yakhibage habadu mayam puna miyeng tamnasi pandam tongan tongan mafam singna miyam section mifam pangthokpa hokre MLA homfuna October 13 फावी मनुंगदा सब साबा फिरेप लाउथोकदबनी पय लेमरोल इसागी लोन ngangbada chauthokchaba ngamdaba mioi adu maribak nungsibunate RK Ranjan स्टेट बैंडर की खोंजंग निंगोल चकौबु येंगनुना पुफम फंबी मतम सांगदोक पियो हाइनो लंबी थिंखरे पुलिस न तनखाइखरे सर्वे रिपोर्ट थवोइद्रबदी बन ब्लॉकेज चथरगनी तमनादो मानवा मणिपुर कंसी हाइनो लौखिबा लेंगा की रिजोल्यूशन NPF न मवा लौखिद्रे त्रिपुरा दा लेंगा की स्कूल कुन स्कूल न सिनखरे लाइरिक फिरोल मिड डे मील दी लेंगा न पुथोकनी हाइरी कदागी ड्राइव त यामनब युंगो अमदि युंगांग फगतखरे डिफरेंटली एवन पर्सन सिंगी मिंगदा पैसा खाइबिगनु पाउजेल फ्रेमवर्क एग्रीमेंट मणिपुर की इंटीग्रिटी सोकप यारोई हाइदुना सेक्शन में फमखरे ड्रग ललोल मियोई अहुम यामलब ड्रग कोनर फारे अमन नाथोखरे कोऑर्डिनेटिंग बॉडी खुराइना मणिपुर की अपुन सकतम काहेंदनबा सेक्शन में फमफमदुना वारेप लौखरे युंगांग अमसु युंगों फगतुमानखरे कंगला पाव कोकोमी की मखादा तोंगान तोंगान फम सिंगदा वाखत फमफमदुना प्रोटेस्ट तौखरे स्टेट बैंडर पोफम फमबी सिंगना पोफम फमबगी मतम सांगदोक पियो हाइना इरांग होरतुना लंबी थिंखरे स्टेट की इंटरेस्ट सोकपदा कलम पाइदु लेथोकलोय थौबाल पुलिस ना अलादा अमदी अजुमान के लोइना ड्रग चाबा मियोई अहुम फागत पंगमखरे राइसपाना नोने अमदी तामेलोंगी महिरोई सिंह उनखरे
लोइसलपदा मरुप पाउ मुख न पिजरी कोकोमी की मीटिंग मखादा माहिरोय अमदी मियामना ngasiदagi mafam kayada khongjang sangsinba haukhre kholau kaya laukhre NPF na makhoi yauna sarkar na lobo warep amabu semjin sajin bani haina phongdok labani na kudak ta sarkar asidagi withdraw tawbada bani haina MPP ki president oinam jugindro na haikre miyam gi khudong cha na bagi damak quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Imphal East Simon Kaising na phongdokre amadi lamda masigi youth singna North East pumbagi manungda khwaidigi talent leiba Henley haina Manipur University gi administrator General Singna singthakre ngasigi onadi Manipuri Paulozare miyeng tabiriba singbu amukana khurumjari